ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯃꯁꯨꯡ ꯃꯃꯥꯛꯀꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛ ꯑꯃꯗ ꯌꯥꯎꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟꯈꯤꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯥꯟꯅ ꯇꯥꯕꯤꯕ ꯃꯤꯁꯤꯡꯁꯨ ꯌꯥꯎꯔꯝꯂꯒꯅꯤ, ꯑꯗꯨꯕꯨ ꯇꯥꯗ꯭ꯔꯤꯕꯁꯤꯡꯒꯤ ꯈꯜꯂꯒ ꯑꯃꯗꯤ ꯍꯥꯟꯅ ꯇꯥꯈ꯭ꯔꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯕ ꯑꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯃꯁꯨꯡ ꯃꯃꯥꯛꯀꯤ ꯋꯥꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯁꯥꯝꯒꯤ ꯀꯔꯕꯤ ꯑꯪꯂꯣꯡ ꯍꯥꯏꯕ ꯖꯤꯂꯥ ꯑꯗꯨꯒꯤ ꯈꯨꯜ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯅꯤꯡꯉꯣꯜꯗꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯇꯔꯨꯛꯀꯤ ꯃꯐꯝꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯜꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯥꯃꯁꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯁꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯃꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯕ ꯉꯝꯈꯤꯔꯝꯗꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯒꯤꯅꯤ ꯍꯥꯏꯖꯕ ꯌꯥꯕ ꯑꯃꯇꯪꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯣꯏꯖꯔꯤꯕ ꯁꯅꯥꯎ ꯑꯃ ꯂꯩꯕ ꯑꯗꯨꯅꯤ꯫ ꯁꯅꯥꯎ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ, ꯐꯖꯩ, ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯜꯂꯤ, ꯌꯦꯡꯕꯗꯁꯨ ꯔꯥꯁꯤ ꯂꯩ꯫ ꯃꯍꯥꯛꯅ ꯁꯅꯥꯎ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯁꯖꯤꯛ ꯍꯅꯧ ꯄꯤꯖꯩ, ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅꯁꯨ ꯂꯣꯏꯅꯖꯩ꯫ ꯁꯅꯥꯎ ꯑꯗꯨꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯖꯔꯒꯇꯇ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨꯗꯤ ꯃꯃꯤꯠ ꯅꯥꯔꯝꯃꯤ꯫ ꯍꯥꯟꯅ ꯀꯜꯂꯛꯄꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯀꯜꯂꯛꯃꯤꯍꯧꯕ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯍꯩꯇꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯂꯣꯛꯇꯨꯅꯗꯨꯅ ꯅꯣꯡꯃꯗꯤ ꯁꯅꯥꯎ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯁꯅꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯀꯛꯊꯠꯂꯒ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯃꯍꯥꯛ ꯕ꯭ꯔꯥꯍꯃꯟ ꯑꯃꯒꯤ ꯌꯨꯝꯗ ꯊꯨꯡꯂꯨꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯄꯨ ꯎꯗ꯭ꯔꯤꯉꯩꯗ 이munꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯐꯨꯝꯖꯤꯜꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯪꯂꯛꯂꯝꯃꯤ, "ꯑꯩꯒꯥꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯁꯟꯁꯥꯒꯤ ꯃꯅꯝ ꯅꯝꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦ?" ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯔꯤ ꯋꯥꯅꯣ ꯑꯉꯥꯡ ꯄꯦꯇꯋꯥ, ꯅꯪꯅꯁꯨ ꯑꯁꯨꯝꯅ ꯉꯥꯡꯕ ꯁꯥꯖꯔꯤ, ꯃꯆꯣꯡꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯉꯥꯡꯖ ꯁꯥꯔꯤꯕꯅꯣ? ꯃꯁꯤ ꯕ꯭ꯔꯥꯍꯃꯟ ꯑꯃꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ? ꯅꯪꯗ ꯀꯩꯅ ꯆꯥꯗꯨꯅ ꯁꯤꯈ꯭ꯔꯣ? ꯑꯉꯥꯡ ꯅꯤꯡꯉꯝꯕ, ꯅꯪꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗꯒꯤ ꯁꯟꯁꯥ ꯃꯆꯦꯠ ꯑꯃ ꯍꯦꯛ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯑꯩ ꯅꯪꯕꯨ ꯁꯥꯞ ꯇꯧꯗꯨꯅ ꯃꯥꯡꯍꯟꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯉꯝꯂꯕꯗꯤ ꯐꯩ." ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯃꯦꯡꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯒ꯭ꯌꯥ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯁꯥꯗꯨꯝ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯐꯝ ꯈꯔꯗ ꯊꯤꯖꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯎꯒꯤ ꯃꯈꯣꯡ ꯑꯗꯣ ꯄꯣꯔꯛꯇꯨꯅ ꯕ꯭ꯔꯥꯍꯃꯟꯒꯤ ꯃꯥꯡꯗ ꯎꯠꯂꯔꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯑꯩꯒ꯭ꯌꯥꯅ ꯅꯅꯥꯏ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯤꯕꯗꯨ ꯑꯩꯅ ꯆꯨꯝꯂꯕꯣꯏꯅ? ꯅꯅꯥꯏ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯑꯁꯤꯕꯨ ꯁꯟꯁꯥ ꯅꯠꯇꯕ꯭ꯔꯅꯦ?" ꯕ꯭ꯔꯥꯍꯃꯟ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯩꯀꯥꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯕꯗꯅꯥꯝ ꯆꯥꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯅ ꯃꯍꯥꯛꯄꯨ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯄ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗꯒꯤ ꯃꯁꯥꯗꯣ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯕ꯭ꯔꯥꯍꯃꯟꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯔꯝ ꯃꯣꯛꯄꯣ, ꯋꯥꯐꯝꯁꯤ ꯅꯍꯥꯛ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯒꯅꯤ, ꯅꯪ ꯃꯁꯤ ꯂꯧ, ꯑꯗꯨꯒꯅꯦ ꯅꯪ ꯊꯨꯅ ꯌꯥꯡꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣꯀꯣ꯫ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯁꯤ ꯅꯉꯣꯟꯗ ꯄꯤꯔꯕꯅꯤ." ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯗꯨ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯗ ꯄꯤꯔꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯅꯨꯄꯥꯃꯆꯥ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫
Nipa macha adu yumda yorokli mahak hojik nungaijari mapunsida asuk jamba senpham asi mahakna khak ukhidri masidigi mahakna mamage manakta changaktuna hairari ima ma masingidagi chatlaga mirupto amukta lorso matuda mamana chattuna mirup ama loruri lukhrabina hek chakhibaga mabung mapasingna khanei hai karigino asuk laira khrabi mahakna mirup asina kari chingbu ongadoribano wafamsi tarai taina lobo yade masida aikhoina khangdaba athupa wa amadi leiri aikhoigi maraktagi kanagumba ma chatlaga lona mama masana kari tawriba haibado yengthokpa chumina asumna khanaraba matungda makhoigi maraktagi khwaidagi tonba khongdon ado thari mahakna sambal marumda laktuna lukhrabi mama machana yamkhrapa paisa onba do uri halaklaga mahakna wafam masi mayamba singda tamlari lukhrabi su sel onba loraduna miruk ado mabung mapa singi manakta thinba chatlami tanja aduda makhoina hairami ayum jorga imang nipa adu amukta tharu mahak tanagadaba aruba wa ma leire nipa macha aduna mahaki mama singi manakta chatluba matamda makhoina mangonda paisa sing adu kadai thagi phanglapano haina hanglami meruk adu nangna aikhoidagi wai khibado paisa sing adu onanabani natra haina su hanglaklami sengna haidu u natrabati awa phamda tagani haibagi akiba amasu angang aduda pokhallami mamak nipana thauna phana khumlaklami masida luningai karisu leite mama hoi masidi sansagi mamalni nakhoina aigi sanautu hatuk pikredana masadu matup kakthalaga aina thangnaba kulda puduna chatlui mama manamda tabada khulgi miyamna aibu koitan tani aduga mikup kharagi manungta sansa matum singado irai laina loina yonkhibagi wani madudagi phanglakpa paisa aduni aina ngasi proklibasi khul adugi mi singnadi aina puriba sadomado yamande leirabadi kharaga yamna porakho haihoribani makhoina yamna pamjabadu ubada aina su porake haina wasak thuklamme as wasak lamdrabadine makhoina aibu hat khirambasu yaribani ado aigidi ma makhoina tana wak tana ningai class lejidi ma makhoina takpi hauji namapu kari tawjo haibage mamak nupa adugi wa adu tabada mama taruk ado kok chungchin aduna wa khanari masidi sel tanbagi araiba pambai amani haibasi makhoi loina makna yanari adubu makhoina jingnaba amadi lairi sansa asi makhoi masana chatlaga yulubada hekta leibigadra wafam masi mamakta hangbada soidana leigani haibagi thajaba amadi phangle mamakna makha tana magi mama singda hairami mama khoigidi sansu yamna leibanina as paisa yamna phanggadori bonida loina mak hatoklaga sansadu yonbada silakkadaba senpham madu as mama khoina purakpabu wana thokanine mama taruk ado makhadana amuk matam manghaningdri mamak nipana haiba do thajari makhoigi loijaba san makai ngamnamak hatokle aduga matup kakthatlaga bora khawda hanjillaba matungda punanaba sem sari nipa macha aduna mahaki mama singda makhoina chatkadaba lambi ado takpiri aduga haireklami khul adugi khulakpadi brahman amana oibani ma makhoina khul adu hek jobaga kana sansa laigege haiduna koirao heta lawbiro lawbadu taraga miyam hupchillakadoribani mama hoi mama taruk ado thangnaba khul aduda thungkhirami aduga khonjel hauna kana sansa laigedagi haida koirao lawrami khul adudi brahman singna namna khundaba mafam amani mamak nipana namthak tobikhiba brahman adumaki sumangda miyam punduna leirami machin manaw taruk aduna sumang ado hek jawrakpaga miyamna changduna makhoibu pharami aduga phuba horoklami upai lejidraba mama taruk ado brahman sing adugi mafamda changjaba tarami mathwai tadi kanbiyu haina miyamda makhong soktuna khoiramlami dharma leiba brahman singna makhoibu matungda tawdanaba khanghallaga thadok piraklami makhoi thinthadana mayum jaroklami
ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯄꯦꯇꯋꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯏꯀꯥꯏꯕꯁꯨ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯥꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯇꯥꯏ ꯍꯥꯏꯅ ꯃꯈꯣꯏꯅ ꯋꯥ ꯂꯦꯞꯅꯔꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯛ ꯅꯤꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯣ ꯂꯣꯟꯅ ꯃꯩ ꯊꯥꯗꯣꯛꯂꯤ꯫ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯋꯥꯅ ꯑꯃꯨꯛ ꯄꯨꯟꯁꯤ ꯂꯦꯜꯂꯛꯂꯤ꯫ ꯂꯧꯁꯤꯡ ꯂꯩꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯆꯥꯛꯄ ꯌꯨꯝ ꯑꯗꯨꯒꯤ ꯂꯦꯝꯍꯧꯔꯤꯕ ꯎꯠ ꯈꯔ ꯈꯣꯝꯖꯤꯜꯂꯤ ꯑꯗꯨꯒ ꯂꯤꯒꯤ ꯑꯆꯧꯕ ꯊꯨꯝꯃꯣꯛ ꯑꯃꯗ ꯎꯠꯁꯤꯡ ꯑꯗꯣ ꯍꯥꯞꯆꯤꯜꯂꯒ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯠ ꯅꯥꯕꯒꯤ ꯂꯩꯅꯥ ꯑꯃ ꯀꯟꯅ ꯁꯟꯗꯣꯔꯛꯄ ꯃꯍꯥꯛꯅ ꯊꯦꯡꯅꯔꯨꯔꯤ꯫ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯃꯍꯥꯛ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯃꯁꯥꯃꯛꯀꯤ ꯃꯁꯛ ꯇꯥꯛꯆꯔꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯎꯠ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯠꯀꯤ ꯂꯩꯅꯥ ꯑꯗꯣ ꯁꯣꯏꯗꯅ ꯐꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯔꯤ꯫ ꯇꯧꯕꯇꯗꯤ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯍꯥꯏꯈꯤ, ꯍꯤꯗꯥꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯀꯛꯅꯕ ꯅꯤꯌꯝ ꯑꯃ ꯂꯩꯒꯅꯤ, ꯃꯗꯨ ꯃꯤꯌꯥꯝꯅ ꯏꯟꯕꯤꯕ ꯇꯥꯏ꯫ ꯑꯩꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯍꯤꯗꯥꯛ ꯑꯁꯤ ꯃꯤꯠꯇ ꯍꯥꯞꯄ ꯌꯥꯗꯦ꯫ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯞꯄ ꯍꯧꯔꯣ ꯍꯥꯏꯅ ꯂꯥꯎꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯇ ꯍꯤꯗꯥꯛ ꯑꯁꯤ ꯍꯥꯞꯄꯤꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯩ ꯐꯪꯂꯣꯏꯀꯣ꯫ ꯂꯧꯁꯤꯡ ꯂꯩꯕ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯎꯠ ꯌꯥꯎꯕ ꯂꯤꯒꯤ ꯊꯨꯝꯃꯣꯛ ꯑꯗꯣ ꯌꯣꯟꯊꯣꯛꯄꯗ ꯂꯨꯄꯥ ꯈꯥꯎꯖꯥꯎ 2 ꯐꯪꯂꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯣ ꯎꯔꯛꯇꯕꯗ ꯑꯅꯥꯕꯁꯤꯡꯅ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯑꯗꯨ ꯍꯥꯞꯄ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯔꯥꯞꯄꯗꯒꯤ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯌꯥꯗ꯭ꯔꯤ, ꯇꯍꯥꯈꯤꯅꯨ, ꯃꯇꯝ ꯈꯤꯇꯪ ꯁꯣꯏꯕꯗ ꯍꯣꯠꯅꯖꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯀꯅꯥꯅꯁꯨ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯃꯌꯥꯝ ꯍꯥꯞꯄ ꯌꯥꯔꯦ, ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯑꯗꯨ ꯃꯤꯠ ꯊꯨꯝꯅ ꯅꯣꯏꯁꯤꯜꯂꯨ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯅꯥꯕꯁꯤꯡ ꯑꯗꯣ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯕ ꯏꯜꯂꯝꯃꯤ꯫ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯃꯤꯠ ꯊꯨꯝꯅ ꯅꯣꯏꯁꯤꯜꯂꯨꯕꯗꯒꯤ ꯃꯃꯤꯠꯁꯤꯡ ꯑꯗꯣ ꯊꯨꯞꯂꯝꯃꯤ ꯑꯗꯨꯒ ꯏ ꯇꯥꯕ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯅꯥꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯈꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯜꯂꯒ ꯃꯈꯣꯏ ꯃꯁꯦꯜ ꯀꯥꯏꯅꯔꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯛꯂꯒ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯃꯥꯕꯨ ꯃꯥꯒꯤ ꯃꯥꯝꯃꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯔꯨꯛ ꯂꯧꯔꯨꯅꯅꯕ ꯑꯃꯨꯛꯀ ꯊꯥꯔꯝꯃꯤ꯫ ꯃꯃꯥꯡꯅ ꯄꯣꯔꯛꯄ ꯁꯦꯟꯌꯥꯝ ꯑꯗꯣ ꯃꯥꯝꯃꯁꯤꯡꯅ ꯑꯃꯨꯛ ꯈꯪꯂꯤ꯫ ꯃꯥꯝꯃꯁꯤꯡ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯑꯃ ꯍꯦꯟꯒꯠꯅ ꯄꯣꯔꯛꯄ ꯑꯗꯨꯗ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯁꯤ ꯃꯍꯥꯛꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯅ ꯃꯃꯥꯛꯇ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯑꯗꯨꯗꯒꯤ ꯈꯣꯝꯖꯤꯜꯍꯧꯕ ꯎꯠ ꯌꯣꯜꯂꯨꯕꯗꯒꯤ ꯇꯥꯜꯂꯛꯄ ꯁꯦꯟꯐꯝꯅꯤ ꯍꯥꯏꯅ ꯃꯃꯥꯛꯅ ꯈꯨꯝꯂꯝꯃꯤ꯫ ꯎꯠ ꯂꯩꯍꯧꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯔꯕꯗꯤ ꯈꯔꯒ ꯄꯣꯔꯛꯈꯣ ꯍꯥꯏꯍꯧꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯇꯝꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯃꯈꯣꯏꯁꯨ ꯌꯨꯝꯁꯤ ꯃꯩ ꯊꯥꯗꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯌꯥꯝꯃꯤꯕ ꯃꯈꯩ ꯎꯠꯇꯨ ꯈꯣꯝꯖꯤꯜꯂꯒ ꯌꯣꯟꯕꯤꯔꯨꯔꯣ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯑꯅꯧꯕ ꯌꯨꯝ ꯆꯥꯝꯃ ꯁꯥꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯥꯝꯃ꯫ ꯃꯥꯝꯃ 3 ꯑꯗꯣ ꯅꯍꯧꯅꯅ ꯑꯃꯨꯛ ꯋꯥ ꯇꯥꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤ ꯈꯛ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ ꯍꯥꯏꯅ ꯃꯥꯝꯃ 3 ꯑꯗꯨꯅ ꯑꯃꯨꯛ ꯈꯟꯅꯔꯤ꯫ ꯈꯨꯗꯛꯇ ꯌꯨꯝꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯤ꯫ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯄ ꯄꯣꯛꯂꯝꯃꯤ, ꯈꯥꯝꯕ ꯌꯥꯕꯁꯨ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯦꯜ ꯇꯧꯕ ꯃꯤꯍꯧꯕ ꯃꯈꯣꯏ 3 ꯑꯗꯨꯒꯤ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ꯫ ꯊꯨꯅ ꯌꯥꯡꯅ ꯎꯠ ꯕꯣꯔꯥ ꯑꯃꯃꯝ ꯈꯣꯝꯖꯤꯜꯂꯒ ꯄꯨꯈꯤꯗꯨꯅ ꯃꯃꯥꯛ ꯅꯤꯄꯥꯅ ꯆꯠꯂꯨꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯃꯈꯣꯏꯁꯨ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯈꯣꯏ 3ꯃꯛꯄꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯃꯤꯠꯇ ꯎꯠ ꯅꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯃꯤꯠ ꯇꯥꯡꯗꯦ ꯍꯥꯏꯕꯇ ꯈꯥꯛꯏ, ꯃꯃꯥꯛ ꯅꯤꯄꯥꯒꯤ ꯅꯝꯊꯥꯛꯅꯤ ꯍꯥꯏꯕ ꯍꯟꯗꯛꯃꯨꯛꯀꯁꯨ ꯃꯈꯣꯏ ꯈꯪꯖꯔꯤ꯫ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯔꯨꯅꯕꯒꯤꯗꯃꯛ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯌꯨꯝ ꯌꯧꯔꯒ ꯃꯥꯝꯃꯁꯤꯡꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯥꯔꯤ ꯑꯗꯨꯒ ꯁꯔꯪ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯕ ꯖꯪꯒꯜ ꯑꯃꯗ ꯄꯨꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒ ꯃꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯆꯥꯊꯣꯛꯎꯁꯤ ꯍꯥꯏꯅ ꯄꯨꯟꯅ ꯍꯧꯅꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯝꯃ 3 ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯂꯥꯏꯒꯤ ꯅꯨꯡꯖꯝꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯈꯛ ꯁꯥꯗꯥꯟꯕ ꯂꯥꯛꯂꯝꯃꯤ꯫
ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯂꯩꯕ ꯎꯔꯒ ꯃꯉꯣꯟꯗ ꯉꯛꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯇ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯀꯅꯥꯅ ꯅꯪꯕꯨ ꯁꯔꯪ ꯑꯁꯤꯗ ꯁꯣꯔ ꯂꯣꯟꯁꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯤꯕꯅꯣ? ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯒꯤ ꯃꯥꯃꯅ ꯄꯣꯛꯄꯤ ꯏꯆꯟ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯀꯌꯥꯝ ꯐꯖꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯣꯝꯗꯤ ꯎꯗ꯭ꯔꯤꯕꯅꯤꯅ ꯈꯪꯕꯤꯔꯝꯂꯣꯏ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯃꯥꯃꯁꯤꯡꯅ ꯏꯆꯟ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯊꯥꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯩꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ꯫ ꯏꯆꯟ ꯂꯧꯕ ꯍꯥꯏꯕꯁꯤ ꯍꯧꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕ ꯃꯈꯣꯏꯅ ꯇꯥꯕꯤꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯕꯨ ꯈꯣꯡ ꯈꯨꯠꯁꯤ ꯄꯨꯟꯁꯤꯜꯂꯒ ꯁꯔꯪꯗ ꯍꯥꯞꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯑꯩꯅ ꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯗꯤ ꯋꯥꯐꯝꯗꯨ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗ꯭ꯔꯥ? ꯑꯗꯨꯗ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯗꯨ ꯑꯣꯏꯔꯒꯅ ꯑꯗꯣꯝꯅ ꯑꯩꯒꯤ ꯃꯍꯨꯠꯇ ꯁꯔꯪ ꯑꯁꯤꯗ ꯂꯩꯕꯤꯍꯧꯕ ꯑꯗꯨꯒ ꯃꯥꯃꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄ ꯉꯥꯏꯕ ꯇꯥꯕ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯗꯣ ꯌꯥꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯕꯛ ꯑꯁꯤ ꯄꯪꯂꯥꯏ ꯂꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯑꯗꯣꯝꯒꯤ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯤꯡꯅꯈꯤꯅꯤ꯫ ꯑꯗꯣꯝꯅ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯄꯤꯕ ꯇꯥꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯗꯣꯝꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯗꯣ ꯁꯦꯠꯆꯕ ꯇꯥꯕ꯫ ꯃꯈꯣꯏꯅ ꯑꯗꯣꯝꯗ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯊꯥꯗꯕꯤꯌꯨ ꯍꯥꯏꯕꯤꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯕు ꯁꯔꯪꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯐꯤꯖꯦꯠ ꯑꯣꯟꯊꯣꯛꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯔꯪ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯤꯟ ꯃꯅꯥꯎ 6 ꯑꯗꯣ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯊꯨꯡꯂꯔꯤ꯫ ꯊꯋꯥꯏ ꯁꯥꯗꯅ ꯃꯈꯣꯏꯅ ꯍꯪꯂꯛꯏ, ꯏꯃꯥ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯀꯔꯤ ꯂꯩꯔꯤ? ꯃꯗꯨꯗ ꯉꯁꯥꯏ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯇꯥꯛꯂꯝꯕ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ, ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯑꯩꯕꯨ ꯏꯁꯤꯡꯗ ꯊꯥꯗꯕꯤꯔꯣ, ꯑꯁꯨꯝ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯕꯨꯛꯇꯗꯤ ꯈꯜꯂꯛꯏ, ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯅꯤ꯫ ꯃꯈꯣꯏ 6 ꯑꯗꯨꯅ ꯁꯔꯪ ꯑꯗꯣ ꯏꯁꯤꯡꯗ ꯊꯥꯗꯔꯝꯂꯒ ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯃꯥꯛ ꯅꯤꯄꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯈꯣꯏ ꯄꯨꯛꯅꯤꯡꯗ ꯁꯥꯟꯇꯤ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯨꯝ ꯊꯨꯡꯂꯔꯕ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯃꯥꯡꯒꯣꯜꯗ ꯐꯖꯈ꯭ꯔꯕ ꯃꯨꯔꯇꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯔꯦ꯫ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯣꯡꯂꯤꯕ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯃꯗꯤ ꯂꯤꯛ ꯀꯣꯟ ꯀꯌꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯜꯂꯛꯂꯦ꯫ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯃꯃꯥꯛ ꯅꯤꯄꯥ ꯑꯗꯨꯃꯛ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯣꯏꯅ ꯈꯜꯂꯤ, ꯃꯍꯥꯛ ꯄꯇꯥꯜ ꯂꯩꯕꯥꯛ ꯀꯣꯏꯅ ꯆꯠꯂꯨꯔꯕꯅꯤ꯫ ꯄꯇꯥꯜ ꯂꯩꯕꯥꯛ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯕ ꯇꯥꯏ꯫ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯕ ꯇꯥꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯍꯪꯂꯁꯤ ꯍꯥꯏꯅꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯏꯁꯤꯡꯗ ꯂꯪꯊꯗꯨꯅ ꯊꯅꯝꯂꯕꯅꯤ꯫ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯤꯕ? ꯍꯥꯏꯌꯨ, ꯅꯍꯥꯛ ꯑꯁꯤꯕꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯌꯧꯔꯨꯕꯒꯦ? ꯃꯗꯨꯗ ꯃꯃꯥꯛ ꯅꯤꯄꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯁ, ꯑꯉꯛꯄꯅꯤ, ꯑꯁꯤꯕꯒꯤ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯑꯩꯅ ꯃꯐꯝ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯏꯄꯨ ꯏꯕꯦꯟꯅ ꯑꯉꯝ ꯑꯊꯧ ꯃꯅꯥꯏ ꯃꯁꯜ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯑꯩꯒꯤꯗꯃꯛꯇ ꯖꯣꯝꯔꯥꯖꯅ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯕ ꯗꯣꯂꯥꯏ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯇꯣꯡꯗꯨꯅ ꯑꯩ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯂꯤꯕꯅꯤ ꯃꯥꯃ꯫ ꯀꯣꯅꯨꯡ ꯌꯧꯔꯒ ꯏꯄꯨꯕꯣꯛ ꯑꯃꯗꯤ ꯏꯕꯦꯟꯄꯣꯛꯅ ꯑꯩꯕꯨ ꯍꯔꯥꯎꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯩꯕꯨ ꯄꯤꯖ ꯄꯤꯊꯛꯂꯕ ꯃꯇꯨꯡꯗ ꯃꯃꯜ ꯌꯥꯝꯂꯕ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯆꯤꯟꯕꯤ꯫ ꯃꯅꯤ ꯃꯨꯛꯇ ꯂꯤꯛ ꯀꯣꯟ ꯀꯌꯥ ꯑꯁꯤꯕꯨꯁꯨ ꯁꯤꯖꯤꯟꯕꯤꯈꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯨꯅ ꯌꯥꯡꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒ ꯃꯈꯣꯏꯕꯨꯁꯨ ꯎꯅꯤꯡꯉꯤ, ꯃꯈꯣꯏꯕꯨꯁꯨ ꯊꯨꯅ ꯊꯥꯔꯛꯎ ꯍꯥꯏꯔꯒ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯂꯤꯕꯅꯤ꯫ ꯀꯥꯏꯅꯔꯝꯗꯥꯏꯗ ꯁꯅꯥꯒꯤ ꯍꯩꯖ꯭ꯔꯥꯡ ꯑꯁꯤꯁꯨ ꯄꯤꯔꯛꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯁꯤ ꯄꯨꯔꯒ ꯆꯠꯄꯤꯔꯣ꯫ ꯍꯩꯖ꯭ꯔꯥꯡ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯏꯄꯨ ꯏꯕꯦꯟꯅ ꯃꯈꯣꯏꯒꯤ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ 6 ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯠꯅꯤꯡꯂꯦ꯫ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯃꯃꯥꯛꯇ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯃꯥꯛ ꯑꯗꯨꯅ, ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦꯗ꯫ ꯃꯈꯣꯏꯅ ꯏꯁꯥꯒ ꯆꯥꯟꯅꯖꯕ ꯎꯄꯨ ꯑꯃꯃꯝ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ, ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯕꯤꯔꯣ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯇꯣꯔꯕꯥꯟ ꯇꯥꯅ ꯄꯨꯖꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯟ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯁꯤꯡꯗ ꯂꯪꯊꯕꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅ ꯂꯪꯊꯖꯒꯅꯤ꯫
ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯇ ꯗꯣꯂꯥꯏ ꯇꯔꯨꯛꯅ ꯃꯥ ꯃꯈꯣꯏꯕꯨ ꯑꯃꯃꯝꯇ ꯏꯄꯨ ꯏꯕꯦꯟꯒꯤ ꯃꯅꯥꯛ ꯇꯥꯅ ꯄꯨꯅꯅꯕ ꯑꯣꯛꯂꯝꯒꯗꯧꯔꯤꯕꯅꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯣꯡꯆꯠ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯥꯃ ꯃꯃꯥꯛꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯥꯃ ꯇꯔꯨꯛ ꯑꯗꯨꯅ ꯂꯣꯏꯅ ꯊꯥꯖꯔꯤ ꯎꯄꯨꯁꯤꯡ ꯑꯗꯣ ꯃꯌꯨꯝꯗꯒꯤ ꯂꯧꯔꯨꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇ꯭ꯔꯣꯕꯥꯟꯗ ꯄꯨꯔꯛꯂꯒ ꯃꯥꯒꯤ ꯎꯄꯨꯗ ꯆꯪꯅꯔꯤ ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯃꯍꯜ ꯌꯥꯎꯕ ꯎꯄꯨ ꯑꯗꯣ ꯇꯨꯔꯦꯟꯗ ꯂꯪꯊꯔꯤ ꯃꯗꯨꯗ ꯏꯁꯤꯡꯗꯒꯤ ꯀꯣꯡꯒꯣꯜ ꯈꯔ ꯊꯣꯔꯛꯄ ꯎꯔꯤ ꯃꯗꯨ ꯎꯔꯒ ꯅꯤꯄꯥꯃꯆꯥ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯌꯦꯡꯉꯣ ꯏꯕꯦꯟꯗꯧꯅ ꯌꯨ ꯑꯇꯤꯡꯕ ꯌꯥꯝꯅ ꯄꯤꯊꯛꯄꯗꯒꯤ ꯃꯥꯝꯍꯟꯁꯤ ꯁꯥꯊꯤꯅ ꯑꯣꯔꯦ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯂꯩꯍꯧꯔꯤꯕ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯄꯥꯜꯇꯥꯜꯗ ꯊꯨꯅ ꯌꯧꯅꯤꯡꯂꯝꯃꯤ ꯑꯩꯕꯨ ꯍꯥꯟꯅ ꯂꯪꯊꯕꯤꯔꯣ ꯍꯥꯏꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯟꯕ ꯇꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯊꯪ ꯂꯪꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯄꯥꯃꯆꯥ ꯑꯗꯣ ꯄꯨꯛꯅꯤꯡꯗ ꯋꯥꯏ ꯁꯪꯂꯦ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯦ ꯌꯨꯝ ꯌꯧꯔꯒ ꯃꯅꯦꯁꯤꯡꯅ ꯃꯃꯥꯛ ꯅꯤꯄꯥꯗ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯨꯝꯂꯝꯃꯤ ꯃꯥ ꯃꯈꯣꯏꯗꯨ ꯏꯄꯨꯕꯣꯛ ꯈꯣꯏꯅ ꯄꯥꯛ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯇꯝ ꯀꯨꯏꯅ ꯎꯅꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯍꯜꯂꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯃꯅꯦꯁꯤꯡ ꯑꯗꯣ ꯅꯨꯡꯁꯥ ꯊꯤꯔꯛꯂꯝꯃꯤ ꯍꯟꯖꯤꯟ ꯃꯃꯥꯛ ꯅꯤꯄꯥꯗ ꯃꯈꯣꯏ ꯀꯩꯗꯧꯉꯩ ꯂꯥꯛꯀꯗꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯃꯩꯊꯪꯗ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯃꯃꯥꯛ ꯅꯤꯄꯥ ꯑꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯈꯣꯏꯒꯤꯗꯃꯛ ꯆꯥꯛ ꯆꯗꯨꯝ ꯑꯃꯃꯝ ꯍꯦꯛ ꯈꯥꯛꯎ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯦꯁꯤꯡꯅ ꯃꯃꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯤ ꯃꯈꯣꯏ ꯃꯥꯃꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯥꯎꯔꯛꯂꯤ ꯇꯁꯦꯡꯕꯁꯨ ꯀꯔꯕꯤ ꯀꯥꯡꯂꯨꯞꯀꯤ ꯂꯥꯏꯅꯤꯡꯊꯧ ꯑꯔꯥꯟꯅꯥꯝ ꯀꯦꯊꯦꯅ ꯃꯁꯥꯒꯤ ꯃꯔꯥꯜꯒꯤꯗꯃꯛ ꯃꯥꯃ ꯇꯔꯨꯛ ꯑꯗꯣ ꯑꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕꯅꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯦ ꯃꯆꯟꯕꯨ ꯊꯧꯑꯣꯏꯕꯤꯗꯕꯒꯤ ꯐꯜꯅ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯣ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯨꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ